ꯄꯤꯛꯏꯅꯤ ꯇꯧꯅꯤꯂꯥꯁꯤꯕꯨ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯃ ꯌꯨꯡ ꯂꯩꯈꯠꯂꯛꯏꯃꯤꯅꯤ ꯀꯔꯤꯅꯣ ꯊꯤꯅꯝꯃꯣꯏ ꯀꯩꯑꯣꯏ ꯃꯅꯝ ꯉꯥꯛꯇ ꯉꯥꯏ ꯅꯝꯊꯤ ꯍꯥꯏꯔꯣ ꯅꯨꯡꯁꯥ ꯃꯅꯝ ꯌꯨꯡꯅꯝ ꯊꯤꯅꯝ ꯉꯥꯏꯈꯣꯅꯦꯍꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯊꯣꯏꯊꯣꯏꯅ ꯀꯥꯏ ꯂꯩꯔꯤꯕ ꯊꯣꯏꯊꯣꯏ ꯆꯪꯉꯦ ꯃꯥꯏ ꯃꯀꯣꯟꯗ ꯎꯄꯥꯛꯇꯣ ꯑꯃꯇꯪ ꯑꯣꯏꯅ ꯊꯥꯡꯗꯣꯛꯑꯗꯤ ꯈꯔꯁꯨ ꯁꯝꯕ ꯈꯪꯕ ꯃꯇꯦꯛ ꯃꯇꯦꯛ ꯑꯅꯤ ꯑꯣꯏꯕꯗꯨꯒ ꯅꯪ ꯑꯣꯏꯔꯣ Welcome to my live chat. Remember to guard your privacy and abide by our community guidelines. ꯍꯪꯒꯥꯝꯗꯨꯕꯨ ꯈꯤꯇꯪ ꯇꯦꯛꯅꯕ ꯀꯩꯅꯣꯝ ꯇꯧꯁꯤꯗꯅꯅꯦ ꯍꯪꯒꯥꯝꯗꯣ ꯐ꯭ꯔꯤꯖꯇꯔ ꯐꯔꯥꯡꯗꯔ ꯈꯔ ꯅꯝꯁꯤꯜꯂꯝꯕꯗꯅ ꯐꯪꯉꯕ ꯍꯪꯉꯤꯅꯦ ꯐꯃꯨꯡ ꯆꯪꯒ ꯍꯥꯏꯔꯛꯏꯗꯣ ꯏꯕꯦꯝꯃ ꯇꯨꯝꯃꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯔꯛ ꯌꯥꯗ꯭ꯔꯥ ꯑꯁꯤꯗ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯂꯩꯕꯅꯤ ꯃꯃꯥꯗ ꯍꯥꯏꯌꯨ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯀꯤꯗꯣ ꯑꯩ ꯂꯧꯈꯠꯄ ꯉꯝꯃꯔꯣꯏ ꯈ꯭ꯋꯥꯡꯁꯨ ꯅꯥꯔꯦ ꯌꯥꯗꯦ ꯑꯗꯨꯅꯤ ꯉꯁꯤꯁꯦ ꯌꯥꯝ ꯀꯨꯏꯅ ꯀꯣꯟꯃꯟꯈ꯭ꯔꯦꯕ ꯃꯣꯏꯕꯨꯗ ꯆꯠꯅꯔꯤꯉꯩꯗꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯅꯔꯦ ꯌꯥꯎꯕ ꯉꯧꯗ꯭ꯔꯦ ꯕꯁ ꯃꯄꯨ ꯆꯠꯂꯤꯅꯤ ꯅꯨꯡꯉꯥꯏꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯕꯦꯝꯃ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯦꯖꯤꯊ꯭ꯔꯣꯃꯥꯏꯁꯤꯟꯗꯣ
ꯑꯍꯟꯕ ꯁ꯭ꯇꯤꯞ ꯑꯃ ꯂꯧꯊꯣꯛꯑꯣ ꯅꯠꯇꯦ ꯉꯔꯥꯡ ꯑꯃ ꯂꯧꯊꯣꯛꯈꯤꯕ ꯑꯃ ꯂꯩꯌꯦ ꯐꯪꯗ꯭ꯔꯦ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯕ ꯂꯣꯛꯀꯤ ꯍꯤꯗꯥꯛꯇꯨꯗꯤ ꯆꯥꯔꯕ ꯏꯆꯥꯊꯣꯏꯕꯤꯅ प्रमोद कुमार हाय 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 प्रमोद कुमार मितैरे पूरा बस में कैसी मोर पूरा पूरा में यार यार मैडम जी बोली है क्या नुआ नुआ चचा निंदी है तुम ट्रिप तरंगाई यार मैडम जी बोली आई है वो ऑटो तोंगा चटपा जाबा लंबी होई दी जा जाने नहीं करा चलो ठीक है ꯁꯤꯜꯆꯔꯒꯤ ꯏꯇꯩꯃ ꯂꯝꯕꯤ ꯄꯥꯛꯊꯣꯛꯅꯕ ꯁꯦꯝꯕꯗꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯁꯤꯜꯆꯔꯒꯤ ꯑꯦꯌꯔꯄꯣꯔꯠ ꯔꯣꯗꯇꯣ ओ पाई जाम फैनी लंबी ꯍꯥꯏꯗꯤ ꯄꯥꯛꯊꯣꯛꯅꯕ ꯁꯦꯝꯗꯅ ꯂꯣꯏꯅ ꯌꯨꯝꯗꯒꯤ ꯀꯔꯤꯗꯒꯤ ꯎ ꯋꯥꯗꯒꯤ ꯀꯛꯊꯗꯅ ꯄꯥꯛꯊꯣꯛꯅꯕ ओ ꯇꯧꯗꯥꯏꯅꯦ अखोई जुम ममांगिदो अखोइगिदो पाए लंबीदो तंखाई खाइरगा नाकन नाकन ओइबिगा तौरेबा चावना ꯗꯤꯚꯥꯏꯗꯔ ꯂꯩꯔꯦꯅꯦ ꯎꯝ ꯑꯥꯐꯥꯎ ꯌꯧꯔꯕ꯭ꯔꯕ ꯌꯧꯔꯦ ꯃꯣꯏ ꯀꯥꯏ ꯀꯥꯏꯅꯣ ꯌꯧꯋꯦ ꯃꯗꯨꯅ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯕ꯭ꯔꯕ एयरपोर्ट नमु नाकल अमदनिदना हजिकी ओइबा सोरok सिलचरदगी करियाबा मुद्रा फुल काय लेत्रने अखोइरोम हाइजनबगी मतंगदो अदुवाइदगी सोरokse चावबा पाखरिसिना अखोइ जुम ममांगलम चखरिनेबा अदु एयरपोर्ट रोमदरी यौदेबा मु ꯑꯗꯨꯒꯤꯗꯨ ꯊꯧꯔ ꯍꯥꯐꯂꯣꯡꯒ ꯀꯩꯒ ꯂꯣꯏ ꯆꯠꯄ ꯌꯥꯏ ꯍꯥꯏ ꯑꯦꯌꯔꯄꯣꯔꯠ ꯄꯥꯛꯊꯣꯛꯅꯕꯅꯦ ꯑꯦꯌꯔꯄꯣꯔꯠ ꯄꯥꯛꯄ ꯑꯩꯅ ꯍꯋꯥꯏ ꯊꯕꯛꯀꯤ ꯂꯥꯛꯑꯝꯕꯗꯣ ꯑꯗꯩꯗꯨꯗ ꯀꯟꯅ ꯁꯦꯝꯍꯧꯔꯤꯕꯅꯦꯕ ꯑꯗꯨꯗꯅꯤꯗ ꯑꯩꯅ ꯂꯣꯏꯔꯕ ꯍꯪꯉꯦꯕ ꯍꯧꯖꯤꯛ ꯁꯨꯔꯦ ꯑꯅꯤ ꯁꯨꯔꯦ ꯅꯪꯒꯤ ꯑꯩꯒꯤ ꯁꯨꯔꯦ ꯑꯩꯅ ꯆꯪꯉꯗꯤ ꯀꯩꯅꯣ ꯇꯧꯕ ꯕꯦꯔꯥ ꯂꯩꯔꯣꯏ ꯅꯪꯅ ꯆꯪꯕꯗꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯒꯤꯅꯣ ꯍꯥꯏ ꯅꯪꯅ ꯐꯕꯩ ꯅꯪꯅ ꯐꯠꯇꯕꯅꯤ ꯑꯩ ꯍꯤꯞꯄ ꯉꯝꯗ꯭ꯔꯦ ꯈ꯭ꯋꯥꯡꯁꯦ उसी बस में नहीं पूजे कोई क्या नुआदे में नहीं जाओ हम उधर नहीं कना पियो और पूरे ओए न पौधा ओए पूरी कोमोरपुर से क्या नाके अमरपुर ओमोरपुर है मयाम से हरा हम दुनिया में कोई पूछे लगते है मिलो लगते रे दिन रात लोए कोई कुछ मेंबर समिति वाले जी बोले मेरे भी आप ने मनुआ में नहीं हम जोगोट में नहीं चला कोई निमिनी की ट्रेनिंग हमनी की ट्रेनिंग अगरतला उमर खाना के चलिए बा मैं आम चाहूँगा होटल रूम भरा मैं ट्रेनिंग सेंटर पूरा थम्बा पर नुआ जानी
ꯀꯅꯥꯅꯣ ꯂꯥꯏꯛ ꯑꯃ ꯅꯝꯃꯛꯏꯁꯤꯕꯣ ꯅꯪꯂꯣ? ꯏꯁ ꯀꯃꯦꯟꯒꯗꯤ ꯏꯔꯧꯗꯅ. ꯀꯃꯦꯟ ꯏꯕꯁꯤꯅ ꯀꯔꯤ ꯀꯥꯟꯅꯩꯅꯣ? ꯑꯗꯨ ꯃꯤ ꯑꯃꯅꯤ ꯌꯥꯎꯔꯗꯤ ꯍꯦꯛꯇ ꯌꯥꯎꯁꯜꯂꯛꯏꯕ. ꯑꯩꯅꯗꯤ ꯎꯛ ꯌꯦꯡꯕꯁꯦ ꯍꯩꯅꯗꯕꯅ ꯎꯛ ꯌꯦꯡꯕꯗꯨꯕꯨ ꯀꯅꯥ ꯌꯦꯡ ꯂꯩꯗꯣꯏꯅꯣ? ꯈ꯭ꯋꯥꯡꯁꯦ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ. ꯏꯉꯣ ꯃꯥꯗꯨꯕꯨ ꯉꯁꯥꯏ ꯃꯥꯏ ꯑꯗꯨꯏ ꯀꯥꯗ ꯇꯨꯝꯃꯤꯖꯥꯠꯂꯣ ꯈꯪꯗꯦ. ꯕꯤꯟꯗꯥꯒꯤ ꯄꯥꯎꯕ ꯌꯥꯏꯅꯤ. ꯑꯗꯨ ꯍꯥꯟꯅꯒꯤ ꯋꯥꯔꯤꯅꯤ. ꯍꯥꯟꯅ ꯌꯥꯝ ꯈꯨꯠꯀꯁꯦ ꯇꯦꯡ ꯇꯦꯡ ꯂꯥꯎꯋꯦꯍꯦ. ꯄꯥꯔꯇꯤꯁꯦ ꯈꯪꯉꯅꯤ. ꯀꯔꯤ ꯄꯥꯔꯇꯤꯅꯣ ꯍꯥꯏꯁꯦ? ꯀꯅꯥꯔꯣ? ꯈꯅꯥꯎꯗ ꯏꯁꯤꯡ ꯑꯁꯥꯕ ꯇꯦꯡꯕꯤꯒ ꯇꯧꯔꯗꯤ ꯐꯕ. ꯍꯥꯡꯗꯣꯛꯑꯒ ꯃꯣꯔꯣꯛꯀ ꯂꯧꯊꯕꯤꯕꯗꯨ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯂꯥꯡꯒꯣꯜꯕ ꯃꯩꯇꯩ ꯃꯇꯨꯡ ꯃꯅꯝ. ꯐꯦꯁꯕꯨꯛꯇꯔꯣ? ꯐꯦꯁꯕꯨꯛꯇ ꯀꯩꯅꯣꯝ ꯊꯣꯛꯑꯦ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯣ? ꯀꯩꯅꯣ ꯂꯥꯡꯒꯣꯜ ꯃꯩꯇꯩ ꯍꯥꯏꯁꯦ? ꯆꯤꯆꯦꯅ ꯍꯥꯏ. ꯂꯥꯡꯒꯣꯜ ꯃꯩꯇꯩ
ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅꯣ? ꯇꯨꯝ ꯂꯪꯅꯩ ꯑꯩꯁꯨ ꯀꯩꯅꯣ ꯄꯥꯔꯛꯑꯣꯗꯅ ꯎꯔꯛꯑꯣ ꯍꯥꯏꯔꯛꯑꯣꯗꯅ ꯇꯥꯍꯜꯂꯛꯑꯣꯗꯅ. ꯊꯥꯔꯠ ꯃꯦꯒꯤ ꯋꯥꯔꯤꯅꯤꯗ. ꯊꯥꯔꯠ ꯃꯦꯀꯤꯕꯨ ꯍꯧꯖꯤꯛ ꯊꯣꯛꯂꯛꯅꯕ꯭ꯔꯅꯦ? ꯀꯩꯅꯣ ꯅꯪ ꯐꯦꯁꯕꯨꯛꯇꯨ ꯍꯥꯟꯅꯩ ꯋꯥꯔꯤꯗ ꯊꯣꯛꯂꯛꯏꯗꯣ? ꯀꯨꯀꯤ ꯈꯔꯁꯤꯅ ꯃꯁꯥꯒꯤ ꯃꯌꯦꯛ ꯃꯁꯥꯒꯤ ꯀꯩꯅꯣꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯪꯂꯤꯁ ꯍꯩꯔꯦ ꯍꯥꯏꯅ ꯇꯥꯗ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯣꯏꯅ ꯏꯔꯤꯅꯤ ꯏꯪꯂꯤꯁꯇ ꯉꯥꯡꯍꯧꯖꯦꯡꯒꯦ ꯍꯩꯔꯒꯗꯤ ꯀꯥꯏꯅ ꯇꯧ ꯁꯤꯠꯊꯣꯏꯗ. ꯀꯅꯥꯅꯣ ꯑꯕꯣꯠ ꯑꯁꯦꯝ ꯍꯥꯏꯁꯤꯕꯨ ꯀꯨꯀꯤꯔ ꯅꯥꯒꯥꯔ? ꯇꯨꯝꯕ ꯌꯥꯕ ꯌꯥꯗ꯭ꯔꯦ ꯇꯨꯝꯕ ꯑꯩꯈꯣꯏ. ꯑꯩꯈꯣꯏ ꯆꯪꯁꯜꯂꯨꯅꯤ ꯆꯞꯄꯦꯅꯦ ꯑꯉꯥꯡꯒ. ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯅꯪꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯨꯅꯅꯤ. ꯃꯩꯇꯩꯅꯦ ꯃꯤꯡꯂ ꯀꯔꯤꯅꯣ ꯁꯨꯛ ꯁꯥꯡꯉꯤꯁꯤꯕꯣ? ꯃꯣꯏ ꯃꯤ 43 ꯐꯨꯜꯂꯦ ꯇꯧꯕꯗꯣ. ꯑꯁꯦꯡꯃꯛꯀꯤ ꯃꯩꯇꯩꯔꯣ ꯁꯤꯕꯣ? ꯃꯩꯇꯩꯔꯣ ꯅꯪꯕꯣ? ꯏꯪꯊꯝꯊꯥꯁꯦ ꯂꯣꯏꯈꯤꯗꯧ ꯄꯥꯝꯃꯨꯏ. ꯑꯣ ꯃꯤꯡꯅꯦ ꯂꯩꯐꯝꯅꯦ. ꯑꯣ ꯀꯔꯤ ꯂꯝꯅꯣ ꯁꯤꯕꯣ? ꯀꯔꯤ ꯂꯝꯒꯤ ꯃꯤꯡꯅꯣ ꯁꯤꯕꯣ? ꯍꯥꯏꯕꯗꯤ ꯃꯤꯡꯅꯦ ꯂꯩꯐꯝꯅꯦ ꯍꯥꯏꯁꯦ. ꯃꯥꯗꯣ ꯆꯨꯔꯥꯆꯥꯟꯄꯨꯔ ꯆꯠꯂꯕꯣ? ꯃꯤ ꯌꯥꯎꯔꯁꯨ ꯂꯥꯡꯒꯣꯜ ꯃꯤ ꯅꯍꯥꯟ ꯆꯠꯂꯨꯏ ꯍꯥꯏꯗꯨꯗꯤ ꯀꯩꯅꯣꯗ. ꯅꯝꯕꯣꯜꯗꯒꯤꯅꯦ. ꯑꯣ ꯑꯣ ꯑꯁꯦꯝ ꯍꯥꯏꯁꯦ ꯁꯥꯒꯩ ꯑꯣꯏꯗꯥꯏꯅꯦ? ꯁꯥꯒꯩꯗ ꯑꯁꯦꯝ ꯍꯥꯏꯅ ꯁꯥꯒꯩ ꯂꯩꯕ꯭ꯔꯣ? ꯂꯩ. ꯑꯣ ꯃꯤꯅ ꯏꯪꯊꯝꯊꯥ ꯍꯥꯏꯗꯣ ꯉꯁꯥꯏ ꯄꯨꯡ 8 9 ꯆꯥꯛ ꯆꯥꯔ ꯇꯨꯝꯅꯩ ꯍꯥꯏ. ꯃꯣꯏ ꯀꯥꯈꯠꯂꯛꯏꯅꯦ.